Chahi yamsilaglaba matung yumbanbagi marida thogalakpa yaba akaibasingi matangda ikhoi khangjinse article ase huyalan pau sege loksing pukai gi kalamdagi lokhatchabane chahi yamsilaglaba nupa nupi anigi yumbanbagi marida tongan ba makhalgi maramsingna maram oiraga akaiba kaya lakhalle hairiba se aikhoi gi akoibada yamna toina uba phangba thawong makhal amane masina maram oiraga yum palaba matung chahi yamsilaglaba matamda matau karamna thoglakpa yaba akaibasingdagi ngakthokadagi haibagi matangdasu aikhoi punna khangminaba mathau tai nupana chahi yamsilaglaga toina haktinarabade heart attack torokpa yabagi chang yamna wangi haina thiziloisingna phongdokhiba leire Journal of Health and Social Behavior da phonglakiba report amada Michigan State University gi Sociology gi Associate Professor Hui Leona phongdokhibada chahi yamlaba nupana nupiga loinaba matamda heart ta henba stress piba maramna khudong thiningai oi Nupigi oina di masigi ona tainabane nupi singi oina di blood pressure hantarakpaga loinana thamoigi oiba laina kayadagi ngakthokpada mateng pangi haire Michigan State University gi Associate Professor Hui Leo amade mahaki kangbuna kumjali singani mangada masagi chahi yangkhai taret amade marfuga mangagi marakta leiba miyoi lisingani henbada chathagi study amagi data kupna nainaduna yenglamme madugi matung mahakna phongdokhibada tongan ba maram kayadagi ahal oisilaklaba nupasing sexual problems sing mayok na raing adubu naha amaga manaba mawongda nupiga loina naba honarubadagi heart hen ba chaitheng kaya piba horaing kanagumba miyoi kharana Viagra amadi finunggi haksang mapanggal kalhannaba atai hidak langthak sing chaduna su heart khudong thiba thogalangnaba maram ama oire scientific oiba mawongda chapchaba khudam changdam phangdrabasu finunggi haksang mapanggal kangkhadanaba hidak langthak singna ahal loiraba nupasingda thamoigi oiba anaba kaya amade sogalakpa yabagi oithokpa lei haire amaromda chahi yamsilaglabi nupisinggi oinade nupagi ona tainabada haktinnabadagi haksangda kanaba kaya marum phangbagi khudam thengnare haina Professor Hui Leona phongdokhibaga loinana haktinnabada nupigi haksangda oxytocin kauba hormone ama thadorokpa maramna blood pressure hanthahalle ana layeng bagi sinfamda leiriba doctor singna hiram asigi matangda chahi yamsilaglaba nupasingbu mamutana khangan baga loinana cardiovascular disease leibra haibadu khangdoknaba changnaina yengthokpagi tangai fadaba lei haina Dr. Leona makhatana phongdorokle miyoi ayamba chahi yamsilakpagi matunginna haksangda hongba kaya thoraktuna hanagi matawgum nupa nupigi oiba phaba yumban bagi mari thamba ngamlakte finunggi haksangda mapanggal sonthalakpagi maruoiba maramsingde arthritis chronic pain dementia diabetes heart disease incontinence stroke depression surgery tawkhiba hysterectomy mastectomy prostatectomy mayai kanba hidak langthak chaba yu thakpa amasung maikhu ka hena sisinaba sina chingbane miyoi ayamba chahi yamsilaglabade tang nabagi khudong chadaba sing mayoknaba horae maduna maram oiraga nupa nupi yumban bagi marida tapna akaiba thogalae naha oiringaidagi changnaina haksang sajal tawbaga loinana ising asabana higa yairabade khudong chadaba si khara makhaidi kogan bangamme khwang naba natraga haksanggi mafam amada matam sangna chaina khol fauduna leirabade nupa nupigi oiba marida akaiba thorae chaina khol phathanaba hidak langthak toina chabana finunggi haksang mapanggal sonthalle maramaduna hidak ama charamdaida maduna thogalakpa side effects ngi matangda akhang ahi natraga doctor ga ningthina tanagadavane dementia haina khangnaba pukning wakhalgi oiba laina asina naraba miyoi singda nupa nupi toina loina ningbagi apamba pokhalakpa yai laina asina naraba miyoi singde masagi loina bini natraga mapuroi bani haiba masak khanglaktaba maramna atopa midyeng karan challubadagi khudong thiba mayok narakpa yai asigumba makhalgi miyoi singbu dementia gi maramda ningthina khanghairaba doctor nurse natraga social worker na mawong maril tana loina biba mathau tai amaromda finunggi haksang mapanggal sonthalakpagi matangda khwaidagi maruoiba maramsinggi manungda diabetes su amane laina asina naraba miyoi singda nupa nupi loina ningbagi apamba phawhande thamoigi laina leidaba miyoi singgi i utong khuzilakpa maramna igi chelda apanba thorae maduna maram oiraga finunggi haksang mapanggal sontharakpadagi nupa nupi loina ningbagi apamba phawhalakte heart attack tawkhraba miyoi gi oinadi amuka hena khudong chadaba mayok nai bladder gi control mangsilakpadagi mapan thongninglakpada khangjinba ngamdabagi thawong ase ahal oisilakpagi khudam nei masina maram oiraga yumban punsida akaiba thogalae depression naraba miyoi khudingmak mamangda thawai tana tawramba thabak singda pungning changlaktabaga loinana
ꯍꯛꯇꯤꯟꯅꯕꯒꯤ ꯑꯄꯥꯝꯕꯁꯨ ꯃꯥꯡꯈꯤ ꯑꯃꯔꯣꯝꯗ ꯁꯔꯖꯔꯤ ꯇꯧꯗꯨꯅ ꯅꯨꯄꯤꯒꯤ ꯌꯨꯇꯦꯔꯁ ꯂꯧꯊꯣꯛꯄꯒꯤ ꯊꯧꯑꯣꯡꯕꯨ ꯍꯤꯁꯇꯥꯔꯦꯛꯇꯣꯃꯤ ꯀꯧꯏ ꯍꯤꯁꯇꯥꯔꯦꯛꯇꯣꯃꯤ ꯇꯧꯕꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯈꯔꯒꯤ ꯑꯣꯏꯅꯗꯤ ओवेरी लौथोकपसु यावे मेस्टेटेक्टोमी हाइबसिना ऑपरेशन तौरगा नुपीगी थबाकी सरुक खरा नत्रगा लोइनमक लौथोकपगी थवोंगबोने नुपागी प्रोस्टेट चाउथोरकप नत्रगा कैंसर तौरकपदगी ऑपरेशन तौदुना प्रोस्टेट लौथोकपगी थवोंगबोना प्रोस्टेटेक्टोमी कौवे आर्टिकल असे रिलायबल सोर्स द युमफम ओइरगा फोंगबने अदुबु मसिना मेडिकल प्रोफेशनल सिंगी पाउताकी महुत सिन्नब होनबदि नत्ते